इम्फाल ईस्ट डिस्ट्रिक्ट की नोंपोक कैथल मानबी अमदे लाइखोंग ताइनाब मफमदा कुकी खुलाई पाइबानी सिंगनब मियोय सिंगना नोंमै कापथरखरै हिरमसिगी मतंग इम्पैक्ट न्यूज की रिपोर्टर आरसी मंगांगचादगी अखनब पाउदममा ngasi nungtin pung hom khairom taba matamdagi hona kuki kulai paiba singna Imphal East district ki manung sanariba itham aduga kaithen manbi aduga khoi ki tangkul khul oriba kai haw haina khangnariba mapam manduda khoi ki nung lengoi pektura leiba mitai khunja singda amui kapsilak tuna etek chathrak padagi hoje nakal ani gi marakta khut thongna ba gi thodok du adumak chathari adu hoje pung manga henjalekle hasari mo batam sipawudadi yakon heavy oi pamongda khothongna badi lete mafam adugi khunja sing habadi mafam aduda leiramba ekhoi gi kwari gi area da nung lengoi kolamba khunja sing na phongtorokgi matung inadi hairiba thodok adu khanghogdana kogi khulai paiba sing adu kumtharak laga nongoi kapsilapani hairiba thodok adu da kogi khulai paiba sing na ekhoi gi kwari nung lengoi pepuda season na ba JCB excavator ani mai thakibaga loinana bolero camper gari amasung mai thakre hairi aduga hoje hojumak mafam aduda thabak churiba JCB driver amaga atopa khulngak pa mioi ani amaga thiba phangdabagi paulari adu makhoi ahumak ngasai pumuki mamangda pau phonba ngamdana lairkhiba adu mkhoisi mafam chaba amadar leire hebagi paudi phangli adubu mkhoi choida ngamdana leibra kai phibam da leiri asokpa nangbra haibadudi khoisu hoju babu ina pau lawba ngamdri mangda uriba khoigi sing leiba kothokhiba gi area achidani khoigi mitai khunja singna thabak chuba kwari gi nong lengoi pekpagi thabak chathaba dune aduga si hariba ching sigi mamangda hoji maikhu gariba area achidana JCB ani aduga khoigi bolero camper gari adu mai thakibani hoji jaga sik ahan ba thokdok thokpham moriba nongoi kapsilakliba kwari tawriba nunglingoi lawriba ching thakadu ucharake ada khoina zum tawjariba leba kothokpagi mafam khara leiriba sida changsalakla mokhoina nongoi kapsilba landaba horpani aduga loina hoji hoji muksu mangdo uriba ching asidagi ekhoi kuki khulai paiba sing aduna nongoi kapsilapagi thabak adum marmakta lep tana chathari adu nongpu kai thema migi area rom dadi hoji jumukchu adum nakalani gi marokta thona bagi nongoi makhol adu bom kapagi makhol adu maktari ngasi gi thogdok asi laikhong adu nongpu kai them manbi ani gi marakta leiriba akhoi gi kaihau village haina khangna ba tangkhul village amagi area da mitai khunja singna nong lengoi pekpagi thabak chathaba lor matungda haiba turel aduda khoi turen mafam sida leba turel amda samna ba puthana ba hona ba da hariba laibak thiba thogdo du thokpani makha tana hariba thogdo achi thokhraba matungda sopheng na haina khangnari ba kuki khul area chingdagi hawraga nongoi leptana kaptharapana hoji hojuma ina lejariba itham mahadeva ching haina khangnari ba mafam simakta su khoi nongoi maru yorkpa gi dumba khudong chada ba ma adumak leiri adubo hoji mafam asida khunja khulngakpa biyochina license gun berel paira ga khul ngakpagi mami adi adumak tari akoina longoi pek poloi ra gane irum jaringai khungul ha mingai time matam jida pung ahunga minute tara ga tariat jalakpa matam jida potrok on ka pe na khoina hangang ka yim da nongoi ka porom de khoi mi man ta dre kuching chen na re hingna ba na ko bom tha darak ta na kai dongna re aduga khoi gi chingda jama ka gi ba gari driver haitar ko gari driver de khungak pa mayam du me man ta dre ji gari driver ani ahum thiba khangdabi leibako pau phongnaba kem phangdreba aduga JSP ani mai thadokre tharama mai thagre gari ahum mai thare ko adu asopal mafam ju leiba chimijing sokpok panmadi yawbra asopon di kem yawde haude ko oh oi apa ini oke gari ahum Nakalamar omda hariba thogdok sida thiba khangdana leirakli hariba turba JCB driver aduga khulngakpa mioi ani edu saphagadaba mafam amada leire haibagi pau phangwodagi hoji security force kaloina na hoji khunja singna thiba changsinna bagi pau leiri oina na hariba mafam masi apikpa mitai khul oibagi mathakta nunglengoi pektuna nomagi chara tanjaba khul oibana khunja singna
मसागी जीविका ओइनबा थबक सुबा चचबदा थेंगनारिबा खुदोंग चादबसिंग अछि खंबिरगा लेंगाकना अथुब मतमदा अहेनबा सेक्युरिटी फोर्स थाजिनदुना नाकलानी की मरक थोकलिबा गायलतना खुद थोंगनबना मरम ओर खुजासिंग पीरिबा चैथेंग अछि कोक नबगी तंगाई फदबा थबक पाखतपगी मथौ तारी इम्पैक्ट न्यूज़ की दमकता इथम मोइरांग पुरेंदगी पौदम जरिबा आरसी मंगांगचा।